Wetlands Singkanaba Laigakna the Manipur Conservation of Paddy Land and Wetland Act 2014 Semlabasu State Asida Laiba Wetland Ayambadi Mudkiduna Maming Tagingai Silakle. Hiramasida All Manipur Working Journalists Union Amjuna Sinduna Know Your Wildlife Sanctuaries and Wetland Haibatim the Imphal East District Manung Chana Laiba Part Marida Chatakiba Media Campaign da Saruk Yakiba Impact News ki reporter Lalpal Wahengbam Amasung camera person P Bobo Anidagi Paudamama. Manipur da laiba part ayamba lengan yengsinba watpadagi lanai miyosingna pata tasinduna yungkai sajalakpa amadi ngagi farm toksilakpana part ama oivagi oibam thokpa saktam mangkhibadagi part ayambadi mamingtagi ngasilakle adubu mangtharaklaba part sing asig manungda ama oiriba hangang party water body una thamningbagi apamba lei haina hangagi tongan ba club tarani thoigi apanba body oiriba hangang united club organization maikadagi lengaki pungning singsilakli organization asigi secretary s tondangna phongdorpada part ama oibagi mami Kraba hangang part asi water body na singat pangam labadi mausagi akoi bik saktam ngakton thamna honabada water body asina aso mating oigani loinana langkoi singi pungning hena singsim ngamgani haibagi aso thajaba phongdorki prakriti ishona piramba part asi matom da leijeramani adubu matamgi matungina miyoibana aikoi magi kanaba yengbagi matam gi survival gi matungina ngasigi part ki khallase kaire adubu hojik aikoina naha amoina club amoina hojik aikoi hingdaba yade tungi miron hingdaba yade haibadagi aikoi part sing torense kanba aikoi masi support tawjabani onevan semnasu Manipur ki part kandaba yadre lampak kandaba yade haiduna lakpa project aikoi hangang te club ongai chanasu masi fully support tawgani to hangang gi di yong margin ji international gi thakta adumba tourism spot ma oirabanina hairiba hangang pa se ising ngakta water body oina thamba hairiba ising body je leragadi aikoi gi society oiro khunna bu oiro pp model oiro nga thadraga maduda ticket ka ga nga pha sudum yai aduna aikoi gi pandamdi hanne gi hangang pa ishona thanamba hangang pa se masi hingkat hanbani hangang part mangtharkiba sing matangda mafumadugi retired assistant headmaster pangabam tomba koba masagi sahi marfu mapan surba halamana phongdor matung ina hangang part ki pak sawba si lopari charangna samakullom oigani masi manungda pari ni furom di part ina leiri matamamada part asika koibada taba yumnak sahumga umphuma thoigi marakta yumnak kharna part asi loina uningba yorpadagi nakalangi marakta wakal khetnabana maram oiraga matamadugi manipur gi darbarna part muthaklaga loina unaba yaba piramki hairi madugi matung ina 1943 da matamadugi maharashtra board sandrana part asi loina unaba hangang yumnak chawmu phuma thoida yenthoklambadagi ngasidi masa ki pata paina khiduna yum kai sajinarakpa amadi lanai farm torokpana parasi saktam kairakhiwini haina phongdorokhi Buddha Chandra Maharaj na hangang di sachi ngasi hangang noina pujabani yenna charo masi noi chap manana haibadagi lukra pakra chap manani yenna chawina hangang de yung kokthi na matamadi yung kokthi base chahungbo ma thoi chui lau pari chang kunje bihale cha chala mi matamduda bigani lecha tethani lecha train thoi asumne lupa ahumba anapui cha gazrana lokthung hamida lanai farm tongnarakpa horokhiba sing matangda hangang gram panchayat ki pradhan konjamum zaintan phongdorakpada matam amada hangang pata law ubu matamda fau yamna loknaram lavashu matamgi matungina policy ki lokhong phunjilakhiuna law ubda khodong sadap kamai ngarabu horokhi maramachina senthok lambi thina bohonrapada law ubugi mohutta lanai gi nga farm onthoknarakhiwani hairi ayamba singsi law uba yadrabanina senthok lambi leinaba kari tawsige haina khalakpa matamda hoi magi oiba fish farm haitare ko pukchi si tawra kanduda fish farm ko nong thoknare hangang parts leida aina khangbada society ani lei amadi margin pisciculture cooperative society haina kawi ncdc dagi makhada tawraga koigi pukhi tawbagi adagi hitjari gi koigi da koi loan longnana ba moi loan thadana moi survey mayam laktana under process ta leiri Media campaign adugi sarumo oina Imphal East ki sangjabida leiva Kamlang Part Andro Assembly constituency gi manungsana leiva Poiro Part amusung Gerar Part asu media sing hakthingnan satuna report loki hairo part ahum asigi manungda Kamlang Part amusung Poiro Part ti param oibigi oibum thopa saktam uba fangdre lanai mioi singna ngagi farm toksinba amusung low simina singba thabak ya pakal mathingna rakhi hairo part sing asigi yangrubada Yaral Partna panam oibik saktam kharadi uba fangli fat asida ising marang kaina leramba uba fanglakhi fat sing asi mangtharak labasu urok
lam nganun singba tongan lamlaki usek makhal kyadi saktabu fangli Sangzabi Village Authority ki Finance Secretary e apapina phungdor matung ina 1986 tagi hona khamlang pat asi konja singna yenthokna duna lanai farm tawba hokibani hairi adubu pat asi mausai film dhanjin handuna mepum khunimakta kanaba pibu ngamlabadi hena nungaigani haiba wafam mangna phungdorki Impan ista hargadi khamlang pat ko yaran pat khamlang pat siju maming chatba patlam neba madadida lekai khungang sigi akoiba singjina nga phadana ko yamna chawba kumai amagi mawongda leiramme adu hujikti adugi phibam du mutkre pasip kulumdoi manipur gi oina ko semgat sagat pagi plan da honorable MLA Fairojam Parijana pukhat pirame haibadi takibadi le adu da khamlang pasi yawe na di pi parija sina ingon nomdi wari sagi belai Mausagi akobik saktam ngakuna thamna phonabada pat na loriba thodang laingak musum mihum khuding on khangmina duna pat sing asi kalaudrabadi sei khargi matungda landam asida achauba makhalgi ising ichaw yauna thoningdaw thodok kya thorak loi hainingai leite pat kan shehargadi lanai miyo kyana pat ta patata sinduna farm uriba amadi yung kai sasilab sing asi lang kan ming chambiduna khoi pat asida patadar oiriba singi khoi thamoi sokningai oidaba makhalgi policy program sinbiduna hair pat asi kanana ba langak na akanba policy amadi thorang sing pakhat pri mathok tari camera person B Bobogaloina Pomzriba Lalpalo Hingbam Impact News Pore Pat